Jananeta Hizam Irawat Memorial Trust Zimet Celebration Committee na sinduna ngasi September tarik kuntra asida lamyanba Jananeta Hizam Irawat ki chamaga kunipan suba mapokumon thoram ayuki pung nipal taba matamda Babuparagi Irawat Complex ta Zimet ki lifetime president Dr. Chandam Kamal Singh na luchingduna lamyanba Jananeta Hizam Irawat ki mitamda laishu katuna thoram pangthokre ngasi ki thoram asida Jirbamda lairiba civil society organization CSOs Social Worker Community Singi Luchingba Singh na sarug yaduna thoram asi pangthoki ngasigi thoram asiga mari lenana Jananeta Hizam Irawat Memorial Trust Zimet Celebration Committee ki Chairman A Manmohan Singh na haikibada ngasi Jananeta Hizam Irawat ki chamaga kunipan suba mapukumon chamna Jananeta Irawat ki miyam da katuna thoram asi pangthoki haina phongdoki aduga numidang pung mga makai taba matamda Jirbam gi Babuparada leiba Irawat Complex sa leiriba Jananeta Hizam Irawat ki mitamda su mairakat kre Jananeta Hizam Irawat Trust Jirbam na mahaki cham ko ni pansuba mapok monbo ningsing bo ina mahaki murti da laisu katuna Jirbam Zimet Committee na ningsing thoram pangthokhi Chamaga kunipan suba lamyanda Hizam Irawat mapok numika mari lenana Jaipur Kasar Assamda Manipuri Youth Front of Assam Maifaga lamyanda Hizam Irawat ningsing lupka khusam naraga lamyanda Hizam Irawat ki mitam ama ngasi maikhum hangdokre amadi lamyanda Hizam Irawat ningsing numit ki members singna Sayaw isay sagtuna thoram hodoki Irawat punsi warida thauchom Bishwana na che pathoki loinana thoram ga mari lenana Manipuri Youth Front of Assam Maifagi President Thangjam Brozen Singhana haikebada asigumba Hizam Irawat ki mari lenaba thoram ama Kasar Jaipur da lamyanba Hizam Irawat ningsing lup Jaipur amasong Manipuri Youth Front of Assam Maifa anina lamjing dunam Leibak miyam gi mateng lauraga Hizam Irawat ki mapung phaba mitam ama hangdokpa ngamki masida tongan ba khundagi lakpiri bapum namangpu ikai khumnabaga loinana thagatpa phongdokjari haina phongdoki thoram asida lamyan ba Hizam Irawat ningsing luf Kasar Jaipur gi president Laichombam Biramangol Singhana haikibada ngasi lamyan ba Hizam Irawat mapokumon numit asida maifa ama di lamyan ba Hizam Irawat ningsing lup kapulaga amali miyam gi mateng na numit asida lamyan ba asigi mitam miyam da sinazaba ngamba asi aduki matik nungaije haina su phongdoki adu asigum nabak Hizam Irawat ki lamyan ba Hizam Irawat ki sang kunipan suba mapokumon thoram mari lenana Kasar Japuda pagi Hizam Irawat mapung hawa mitam mama maikum hangdok pasi akoi lamyan Hizam Irawat ningsing lup Jaipur Kasar Assam amasung Manipuri Youth Front of Assam ani na lamjing duna leibak miyang mateng lauraga ngasi asi masapsana Hizam Irawat ki mapung hawa mitam mam jungjaba ngamjare masina maram oiduna ngasi lakpi di ba khwai tarabo sinjal langjari ba kogi lamyan Hizam Irawat ningsing lup Jaipur amasung Manipuri Youth Front of Assam maifagi maigay dagi kasi lakpi di ba ibing makpo Manipur Kasar amasung tongat mam lamnang priyari lakpi ba kudi makpo ikay punabo ichabugal na thagatsaw hulok chiri asi September ki tang kuntra Hizam Irawat ki mapok mit asida akoy ki Jaipur ram nam sida maifa na lamjing biraga Hizam Irawat ningsing lup Jaipur ga kusam na duna mitam mama jungjaba ngambasi amadi mayam na mateng pibirak tuna thoram masida mapung phana ba asoyangam kuno magjinghin beduna thoram masip mapung phana pangthokko ngamjabasi ni ai ngasi president moina mayam da thagatchari basi asi khakhaijaraga ai ngasi gi sinja lamyan ba Hizam Irawat ka mari lenana haukiba chahi gi May 3 dagi haurakliba irang asida laikhidraba athaubi singda imung manung amadi miyamna haikat laikat tamduna ikai khumnaba uthre Imphal West ki manung chana leiba thau ground da imatras na sinduna pangthokiba thoram aduda laikhidraba gi imung manung singda achamba khudol potpiduna ikai khumnaba su uthre amadi laikhidraba singi imung manung gi miyoi singi mikap miraw kholna ninkhre haide Mingkitaba Mingthozam Monica Chanu, studying in 9th standard. Ara Anathok Laga
kapsi kadal kap kanusi kadal. ꯌꯥꯝꯅ ꯐꯖꯔꯕ ꯁꯩꯔꯦꯡ ꯀꯌꯥ ꯑꯃ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗꯒꯤ I shall pay respect to my parents, teachers, classmates, and all members and Aigi panggal hanthai. Lambi. Manipur Mishidi. Aina nanti dan maghopi. Ngasi Youth Social Club Cum Information Center YACCIC Kurai Ayangpalli Road Imphal East da leiba club asina chamaga kungani suba lamyanba hizam irawat singgi ningsing numit pangtoktuna laisu katuna ikai khumnaba utkre tharamadu da pre nursery da gi hauraga class 10 fawba leiba mahairoi singgi recitation competition program amasung lamyanba hizam irawat ki punsi wari da yumpham oiba quiz competition amasung pangtokhi aroibada club asina chahi dingi pangtoktuna lakpa class 10 amadi 12 graduation amadi master exam da makok thongkhraba mahairoi singda mana matum yenthoki Thaugai Pangai Yandonggi Midyang Makhada PYYDA na silangduna lamyanba hizam irawot ki mapuk numit ka mari lenana lekay gi angang singgi oiba layek pa amadi waring iba changdam na bagi thauram ama ibudaw thangjing lelha pakhang bagi laibungda pangthokre changdam na bagi thauram aduda lekay gi mahairoi Marifu mukna sarugyaki tungda hawragliba angang singda mama leibak nungsibagi wakolol jelhannaba amadi lamyanba asina tauramba thabak thauram singbu nolupa amadi ikai khumnaba utpa oina ningsing thauram asi pangtokpani hairi